Tengnoupal District ki manung channa leiba Rilram Area Maring Organisation RAMO konba Maring Area da Myanmar Dagi Refugee kaya Changlaktuna Leire haina Organisation asina phongdorakli pawasina hai Ramona akaknaba paw ama phongbadagi akhanaba team amana mafam sing aduda changstin na yenglubada Myanmar refugee sing adu leiramba thengnarakibani refugee sing ase Chanringphai Chok Tong En Satang Amadi Lamlong Kuno Santongi Ningthau Singna Senaba Ngamlaktre Hairi Ramona Phongdorakpagi matung inna mafam sing asida leiriba Assam Rifles personal singna international border fauzinduna ahing nongyai da fauba lakliba refugee sing asida athingba amata pidre maramaduna nagagi apex body ama oiriba UNC amasung ansamna athubada meeting changbiu hainasu Ramona Phongdorakli Sipai biasa nih.